Kaibul Lamjau National Park ta Shanghai Angubo Thopagi Pau se Afaba Khudam ni Haiba Yade Haina People for Animals Manipurna Serwal Amada Palladuna Albino Haina Khanaba Unsa Khujil Amadi Shammachu Mudabalaina Naba Oigani Hainari Haili Laina asi melanin hairiba unsa machu lepliba posak ase yamna yaudaba natragana yaubudagi albino ase mi amadi sada tangna thokpa anaban Shanghai da albino nare haibasi afaba pau natte albino laina ase lamlaki sada anakpagi I mari sing charau morong nabanasu tholli haina malemgi akhangai singna hairi Forest Department, Wildlife Institute of India amadi lamlaki sao se kiyai phanaba hona jaba singna lamdam sigi miyamda Shanghai gi ani suba yum semnaba mafam pinanaba haijaduna lakpan akan mamong da yaning daba utlibani mafam amada pulup punna leirabadi amuktang da mutkiba yabagi achaubo oi thokpa leiribani lamai chakpana laina laichatna I masel charau nabadagi jin sontharakuna mapangan sonba amadi soina ibana khudong thigadoribani I masel charau nabadagi jin sontharakani haibase wahai oina hainaramba ado hojikti Shanghai angobasina khudam oire angoba Shanghai ase mamit nungai roi yeknabana sulaina ugadabana khudong thiningai oi unsana nungsa mangan ngak thokpa ngamloidabana skin cancer narakpa yabagi akibasu leitabana te haina albino gi matang da nainaba akhangai sing hai Angoba Shanghai asina miyam da piba pauzelli anauba leifam sembiro haibasini haina People for Animals Manipur gi Managing Trustee L Biswajit Maitai gi serol asina phongdor aroi bada video sibi yengdiri khuding makpu thagachai